USA gi capital city ama oiriba Washington DC da Afghanistan gi nupa amana US gi National Guard soldiers anibu nongmaina kapkhibagi thodok adu miyam su pau soidanamaki tabiram lagani thajai masigi thawong asibu ambush style attack ni haire haibadi nongmai kapkadoriba misak aduna henna khudong chaba mafamda hana sem saraga leiraga magi yeknabada khanghaudana nongmai kapsinba asibuni masida nongmaina palaba soldiers ani adudi Sarah Beckstrom hairiba sahi kun suraba asidi laibak thibadagi sikre hairi aduga atopa soldiers Andrew Wolf hairiba masagi sahi kun mari suraba asina hauji aruba phibamda kanna laikatnari hairi masigi thodok asida Federal Bureau of Investigation FBI USA da leiba asina international terrorism ga mari lainaramgadra haibagi singnaba amaga loinana hauji kanna investigation chathari nongmai kaplam liba nupa asi kanano haiba asina asoba wahang ama oiri masigi maramdi isam samba misak amana soldiers da attack tawrakpa haibasi ngakningai oiba wafam amani masida US ki media report ki matung inadi nongmai kaplam liba nupa asi Afghanistan da gini haiba khangma ngamki amasung mahak sahi kunmapan suraba mamingna Rahmanullah Lakanawal kawi haina phongdokhi makha tarakpada nupa asi Afghanistan gi special anti-terror group ama oiriba zero unit asigi saruk amani haiba khangki panme yaba amana masigi zero unit asi Afghanistan war matamda Central Intelligence Agency CIA na mateng pikhiba amani haina supalli adubu lakseningba wahangdi zero unit asi kanana kari maramgi damakta semkhibano haiba asi miyamda achoba wahang amadi oiri zero unit asi Afghanistan gi akhanaba commando group ama khakni masi CIA haibadi US gi intelligence agency asina Afghanistan gi war matamda semkhibani masi semkhibagi maram asina Taliban ISIS gi kangbu oiriba amadi atopa militant group sing asigi mayokta lanthengnaba ngamnabagi damakta semkhibani masi tangai phadana Afghanistan war matamda CIA na Afghan masamakki lanmi khara haibadi mafam adugi lamit tumit khangba Mioising darkar oibadagi semkhibani masina moina irai laina terrorist ki mayokta lonna mai pakna lanthengnabada mateng chauna pangnabagi damaktani maram asidagi CIA na zero unit asi semkhibani masibu aikoina counter terrorism pursuit teams CTPTS haina su khangnei history phakatuna yengluba matamda zero unit singi tangai phadraba mathau sing haiba taragadi night raid haibadi ahingi matamda lona thupna nongmai kapsinba attack tawsinba amadi khulai paiba lalhobani chingnaba sing phaba US ki special force singa tungan ba khudong thiningai oiba mission singda chatminaba lalhoba sing hatpa amadi phaba ki thabak sing tawminaba gi damaktani makoi sing asi matam maduda Afghanistan da yamna sathiba amasung tamthiba kangbuni haina launaki adum oinamak handak thokiba November gi tang 16 ki ambush asida USA gi president Donald Trump na sathina nungaitaba amasung akanba miyang sing changli masigi matang asida President Trump na thamkiba wafamda third world countries singdagi sanglakpa Mioising adu athing mathamlagani haiki masina takpadi lairaba saukhalakliba saukhatriba laibak singdagi migration tawrakpa sing asi khudakta leplagani haibani masina USA gi kanaba thorang amani hairi USA da tongan ba mafam singdagi mioi kaya ama laktuna leisinba asina leibak asi khudong thiningai oibagi maram ama sauna oi haina su phongdokhi President Trump na makhata na phongdokhibada lairaba leibak singdagi USA da leinabagi damakta lakpa mioi sing asi thingjinba asina crime amasung terrorism asi leibak asidagi hanthanabagi damakta pambai ama oigani su hairi amuksu makhata na mana phongdokhibada mamangi president Joe Biden gi matamda approve tawkhraba yamlaba visa amasung mingjan khibasing adu chatnaba yararoi Haikhre masina takpadi USA da permanent oina leiba yanabagi damakta semkhiba visa natragana green card sing adu hojikti amata chatnadaba natragana onthokpa yana leire haiki masida hanana USA da leibagi ayaba leikraba atopa lamgi mioi sing adusu
ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯗ ꯑꯃꯁꯨꯡ ꯚꯤꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯋꯥꯁꯤꯡꯇꯟꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤ ꯈꯨꯗꯝ ꯑꯃꯁꯨ ꯑꯣꯏꯅ ꯎꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗꯤ USAꯗ ꯊꯣꯛꯂꯤꯕ ꯃꯤ ꯍꯥꯠꯄꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯝꯊꯤꯔꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯂꯩꯕ ꯌꯥꯍꯟꯕꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄꯒꯤ ꯃꯔꯝꯗ ꯍꯥꯏꯔꯗꯨꯅ ꯄꯟꯈꯤ ꯃꯗꯨꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯍꯩꯁꯤꯡꯅ ꯊꯤꯡꯈꯤꯕꯅ ꯃꯤꯍꯥꯠꯄꯁꯤꯡꯅ ꯁꯥꯎꯔꯛꯄꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯈꯤ ꯃꯗꯨꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯅꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯍꯦꯟꯅ ꯇꯧꯅꯤꯡꯂꯛꯄ ꯑꯗꯨꯕꯨ ꯑꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯕꯗꯤ ꯉꯝꯗꯕ ꯑꯁꯤꯗꯒꯤ ꯁꯥꯎꯔꯛꯄꯗꯒꯤ ꯃꯤ ꯍꯜꯂꯛꯄ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯃꯁꯤꯒꯨꯝꯂꯕ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤ ꯃꯗꯨꯗꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯁꯤꯡ ꯌꯦꯡꯁꯤꯟꯕ USꯀꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯍꯦꯗ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ ꯏꯗꯂꯣꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯈꯟꯒꯠꯂꯕ ꯂꯩꯕꯥꯛ 18ꯗꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯆꯦꯛ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯈꯔ ꯄꯜꯂꯕꯗ ꯏꯔꯥꯟ, ꯑꯐꯒꯥꯅꯤꯁꯇꯥꯟ, ꯀ꯭ꯌꯨꯕꯥ, ꯍꯥꯏꯇꯤ, ꯚꯦꯅꯦꯖꯨꯂꯥ, ꯃ꯭ꯌꯥꯟꯃꯥꯔꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯗꯦꯇꯥ ꯃꯇꯨꯡ ꯏꯟꯅ 1.6 ꯃꯤꯂꯤꯌꯟꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯕꯥꯛ 18 ꯑꯁꯤꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ USAꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ USAꯗ ꯍꯣꯡꯂꯛꯄ ꯑꯃꯗꯤ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯄꯨꯝꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯂꯒ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯈꯜ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯝꯁꯤꯡ ꯄꯤꯔꯤ꯫ ꯑꯍꯥꯟꯕꯗ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ, ꯑꯅꯤꯁꯨꯕꯗ USAꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯁꯤꯗꯅ ꯑꯃꯦꯔꯤꯀꯥꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯗ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯕ꯭ꯌꯨꯁ ꯑꯁꯤꯅ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯥꯐꯨ ꯑꯃ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤ꯫